ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜꯁꯤꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤ ꯑꯋꯥ ꯄꯣꯊꯥꯕꯗ ꯉꯥꯏꯍꯥꯛꯇ ꯑꯣꯏꯔꯕꯁꯨ ꯃꯇꯦꯡ ꯄꯥꯡꯖꯕ ꯑꯣꯏꯅ ꯁꯅꯝꯕ ꯅꯤꯡꯊꯧꯒꯤ ꯁꯦꯕꯣꯛ ꯍꯧꯗꯣꯡ ꯍꯥꯏꯕ ꯋꯥꯔꯤꯗꯨꯒꯤ ꯑꯅꯤꯁꯨꯕ ꯁꯔꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯍꯅꯨꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯍꯅꯨꯕꯤꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯈꯤ, "ꯍꯅꯨꯕ, ꯅꯊꯟꯗ ꯀꯔꯤꯒꯤ ꯆꯠꯀꯅꯤ? ꯅꯤꯡꯊꯧ ꯑꯗꯨ ꯑꯩꯁꯨ ꯎꯅꯕ ꯌꯥꯎꯒꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯀꯣꯅꯨꯡ ꯀꯥꯅꯕꯒꯤꯗꯃꯛ ꯊꯧꯔꯥꯡ ꯇꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅ ꯃꯔꯥꯜ ꯂꯩꯖꯗꯕ ꯀꯣꯕꯕꯨ ꯐꯥꯈꯤꯕꯒꯤ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯗ ꯂꯩꯕ ꯃꯤ ꯃꯈꯩ ꯆꯤꯠꯊꯗꯅ ꯇꯤꯟꯅꯒꯅꯤ ꯍꯥꯏꯗꯨꯅ ꯄꯥꯎ ꯄꯤꯕ ꯂꯥꯛꯄꯗ ꯍꯅꯨꯕ ꯍꯅꯨꯕꯤ ꯑꯅꯤꯅ ꯃꯈꯨꯠꯇ ꯆꯩꯁꯨ ꯑꯃꯃꯝ ꯄꯥꯏꯔꯒ ꯀꯣꯅꯨꯡ ꯆꯠꯀꯅꯤ ꯇꯧꯔꯝꯕꯗꯨ ꯊꯦꯡꯅꯔꯦ꯫ ꯃꯈꯣꯏꯅ ꯏꯄꯨ ꯏꯕꯦꯟ ꯀꯗꯥꯏꯗ ꯆꯠꯀꯗꯧꯔꯤꯕꯅꯣ ꯍꯪꯂꯕꯗ ꯍꯅꯨꯕꯅ, "ꯏꯕꯨꯡꯉꯣ ꯈꯣꯏ, ꯑꯩꯈꯣꯏ ꯀꯣꯅꯨꯡ ꯀꯥꯒꯦ, ꯃꯔꯥꯜ ꯂꯩꯇ꯭ꯔꯕ ꯉꯥ ꯐꯥꯗꯨꯅ ꯍꯤꯡꯖꯕ ꯀꯣꯕꯕꯨ ꯃꯤꯍꯥꯠꯄꯒꯤ ꯗꯟꯗꯤ ꯇꯧꯕꯤꯗꯨꯅ ꯀꯩꯁꯨꯝ ꯁꯪꯗ ꯊꯝꯕꯤꯈ꯭ꯔꯦ꯫ ꯃꯗꯨ ꯇꯥꯕꯗ ꯅꯄꯨ ꯅꯕꯦꯟ ꯂꯩꯕ ꯉꯝꯗ꯭ꯔꯦ꯫ ꯑꯩꯈꯣꯏ ꯅꯤꯡꯊꯧ ꯎꯅꯒꯦ ꯍꯥꯏꯔꯕꯗ ꯃꯤꯁꯤꯡ ꯑꯗꯨꯅ ꯏꯄꯨ ꯏꯕꯦꯟꯅ ꯅꯤꯡꯊꯧ ꯎꯅꯕꯤꯗꯨꯅ ꯋꯥ ꯉꯥꯡꯅꯕꯤꯒꯅꯤ ꯍꯥꯏꯔꯕꯗꯤ ꯀꯔꯤꯒꯤ ꯏꯄꯨ ꯏꯕꯦꯟꯗ ꯆꯠꯀꯅꯤ? ꯑꯩꯈꯣꯏ ꯃꯌꯥꯝꯁꯨ ꯆꯠꯀꯅꯤ꯫ ꯑꯩꯈꯣই ꯃꯤꯌꯥꯝ ꯇꯥꯛꯂꯨꯈꯤꯒꯦ ꯍꯥꯏꯗꯨꯅ ꯆꯦꯟꯈ꯭ꯔꯒ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝ ꯇꯥꯛꯂꯨꯔꯦ꯫ ꯃꯤꯌꯥꯝ ꯂꯥꯛꯇꯨꯅ ꯏꯄꯨ ꯏꯕꯦꯟꯅ ꯈꯣꯡꯅ ꯆꯠꯄ ꯉꯝꯂꯣꯏ, ꯑꯗꯨꯅ ꯁꯟ ꯒꯥꯔꯤꯗ ꯆꯠꯂꯁꯤ ꯍꯥꯏꯗꯨꯅ ꯁꯟ ꯒꯥꯔꯤ ꯂꯩꯕꯁꯤꯡ ꯁꯟ ꯒꯥꯔꯤ ꯄꯨꯊꯣꯛꯇꯨꯅ ꯍꯅꯨꯕ ꯍꯅꯨꯕꯤ ꯑꯅꯤꯗꯨ ꯁꯟ ꯒꯥꯔꯤ ꯍꯦꯛ ꯀꯥꯈꯠꯄ ꯍꯧꯕꯗ ꯍꯧꯗꯣꯡ ꯀꯣꯛꯐꯥꯏꯅ ꯃꯥꯒꯤ ꯅꯨꯄꯤ ꯍꯧꯗꯣꯡ ꯑꯉꯥꯡꯕꯤ ꯌꯦꯡꯂꯗꯨꯅ, "ꯏꯕꯦꯝꯃ, ꯅꯍꯥꯛꯅ ꯌꯨꯝ ꯅꯤꯡꯊꯤꯅ ꯁꯪꯗꯨꯅ ꯂꯩꯔꯝꯃꯨ, ꯑꯩꯍꯥꯛ ꯏꯃꯥ ꯄꯥꯕꯨꯡꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯆꯠꯂꯨꯈꯤꯒꯦ꯫ ꯑꯩꯅ ꯍꯧꯗꯣꯡ ꯑꯣꯏꯅ ꯄꯣꯛꯂꯨꯕꯗꯒꯤ ꯏꯄꯥ ꯏꯃꯥ ꯑꯅꯤꯒꯤꯗꯃꯛ ꯄꯥꯝꯕꯣꯝ ꯇꯤꯡꯕ ꯉꯝꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯁꯣꯜꯂꯕ ꯑꯍꯟ ꯑꯅꯤ ꯑꯁꯤꯕꯨ ꯃꯇꯧ ꯀꯔꯝꯅ ꯃꯈꯣꯏꯗ ꯆꯠꯍꯟꯒꯅꯤ? ꯑꯩꯍꯥꯛ ꯏꯃꯥ ꯏꯄꯥ ꯑꯅꯤꯒꯤ ꯃꯇꯨꯡ ꯏꯜꯂꯨꯈꯤꯒꯦ" ꯍꯥꯏꯔꯒ ꯁꯟ ꯒꯥꯔꯤ ꯃꯊꯛꯇ ꯆꯣꯡꯈꯠꯇꯨꯅ ꯍꯅꯨꯕ ꯍꯅꯨꯕꯤ ꯑꯅꯤꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯀꯣꯛꯐꯥꯏ ꯀꯧꯕ ꯍꯧꯗꯣꯡ ꯂꯩꯈ꯭ꯔꯦ꯫ ꯍꯅꯨꯕ ꯍꯅꯨꯕꯤ ꯑꯅꯤꯗꯨꯅ, "ꯏꯆꯥꯁꯥ, ꯒꯥꯔꯤ ꯊꯧꯔꯣ, ꯄꯟꯊꯕ ꯇꯧꯔꯒꯅꯨ꯫ ꯑꯩꯍꯥꯛ ꯕꯤꯆꯥꯔ ꯍꯩꯇꯕ ꯅꯤꯡꯊꯧ ꯑꯗꯨ ꯊꯨꯅ ꯎꯅꯗꯨꯅ ꯃꯔꯥꯜ ꯂꯩꯇ꯭ꯔꯕ ꯀꯣꯕꯕꯨ ꯀꯩꯁꯨꯝ ꯁꯪꯗꯒꯤ ꯂꯧꯊꯣꯛꯅꯤꯡꯉꯤ" ꯍꯥꯏꯔꯛꯈꯤ꯫ ꯒꯥꯔꯤ ꯊꯧꯕ ꯅꯤꯄꯥ ꯑꯗꯨꯅ ꯊꯨꯅ ꯁꯟ ꯒꯥꯔꯤ ꯊꯧꯔꯗꯨꯅ ꯀꯣꯅꯨꯡ ꯌꯧꯔꯛꯂꯦ꯫ ꯍꯅꯨꯕ ꯍꯅꯨꯕꯤ ꯑꯅꯤꯕꯨ ꯃꯌꯥꯝꯅ ꯒꯥꯔꯤꯗꯒꯤ ꯅꯤꯡꯊꯤꯅ ꯁꯦꯟꯅꯗꯨꯅ ꯀꯨꯝꯍꯜꯂꯦ꯫ ꯅꯤꯡꯊꯧ ꯃꯅꯥꯏ ꯊꯣꯡꯁꯪꯕꯁꯤꯡꯗ, "ꯏꯕꯨꯡꯉꯣ ꯈꯣꯏ, ꯑꯩꯈꯣꯏ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯈꯔ ꯆꯪꯒꯦ, ꯏꯅꯤꯡꯊꯧꯕꯨ ꯑꯃꯨꯛꯇ ꯈꯨꯔꯨꯝꯖꯒꯦ" ꯍꯥꯏꯔꯕꯗ ꯊꯣꯡꯁꯪꯕꯁꯤꯡꯅ, "ꯏꯄꯨ ꯏꯕꯦꯟ ꯑꯃꯗꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯃꯐꯝ ꯑꯁꯤꯗ ꯄꯣꯊꯥꯗꯨꯅ ꯂꯩꯕꯤꯔꯝꯃꯨ꯫ ꯑꯩꯈꯣꯏ ꯅꯤꯡꯊꯧꯒꯤ ꯅꯥꯛꯇ ꯆꯪꯗꯨꯅ ꯏꯅꯤꯡꯊꯧꯒꯤ ꯑꯌꯥꯕ ꯑꯃꯠꯇ ꯂꯧꯔꯨꯈꯤꯒꯦ" ꯍꯥꯏꯔꯝꯂꯒ ꯊꯣꯡꯁꯪꯕ ꯅꯤꯄꯥ ꯆꯪꯈꯤꯗꯨꯅ ꯅꯤꯡꯊꯧꯗ ꯈꯨꯡꯒꯪꯒꯤ ꯑꯍꯟ ꯌꯥꯎꯅ ꯂꯥꯛꯇꯨꯅ ꯏꯅꯤꯡꯊꯧꯕꯨ ꯎꯅꯖꯅꯤꯡꯉꯤ, ꯑꯃꯨꯛꯇ ꯈꯨꯔꯨꯝꯖꯒꯦ ꯍꯥꯏꯖꯔꯛꯈꯤ ꯍꯥꯏꯔꯕꯗ ꯅꯤꯡꯊꯧꯅ ꯊꯥꯖꯤꯜꯂꯛꯎ ꯍꯥꯏꯔꯕꯗ ꯊꯣꯡꯁꯪꯕ ꯑꯗꯨꯅ ꯂꯥꯛꯇꯨꯅ ꯏꯄꯨ ꯏꯕꯦꯟ ꯑꯃꯗꯤ ꯈꯨꯟꯒꯤ ꯃꯤꯁꯤꯡ ꯄꯨꯝꯅꯃꯛ ꯏꯅꯤꯡꯊꯧꯅ ꯆꯪꯂꯛꯎ ꯍꯥꯏꯍꯧꯔꯦ꯫ ꯑꯁꯨꯝ ꯍꯥꯏꯗꯨꯅ ꯃꯈꯣꯏꯕꯨ ꯀꯣꯅꯨꯡꯗ ꯊꯥꯖꯤꯟꯕꯤꯔꯦ꯫ ꯍꯅꯨꯕ ꯍꯅꯨꯕꯤ ꯑꯅꯤꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯃꯥꯒꯤ ꯍꯧꯗꯣꯡ ꯀꯣꯛꯐꯥꯏꯅ ꯃꯌꯥꯝꯒ ꯂꯣꯏꯅꯅ ꯅꯤꯡꯊꯧꯒꯤ ꯃꯥꯡꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯤꯡꯊꯧꯕꯨ ꯈꯨꯔꯨꯝꯖꯔꯦ꯫ ꯃꯗꯨꯗ ꯍꯧꯗꯣꯡ ꯀꯣꯛꯐꯥꯏ ꯑꯗꯨꯁꯨ ꯍꯅꯨꯕꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯤꯡꯊꯧꯕꯨ ꯈꯨꯔꯨꯝꯂꯒ ꯍꯅꯨꯕꯒꯤ ꯅꯥꯛꯇ ꯂꯩꯈ꯭ꯔꯦ꯫ ꯃꯗꯨ ꯅꯤꯡꯊꯧꯅ ꯎꯔꯒ ꯍꯥꯏꯔꯛꯈꯤ, "ꯍꯅꯨꯕ ꯍꯅꯨꯕꯤ ꯏꯕꯦꯟ ꯏꯄꯨꯒ ꯂꯣꯏꯅꯅ ꯈꯨꯟꯒꯤ ꯃꯤꯌꯥꯝ ꯂꯥꯛꯄꯤꯔꯤꯕ ꯑꯁꯤꯕꯨ ꯀꯔꯤ ꯃꯔꯝ ꯂꯩꯕꯒꯦ? ꯑꯗꯨꯒ ꯏꯄꯨꯒꯤ ꯅꯥꯛꯇ ꯂꯩꯔꯤꯕ ꯍꯧꯗꯣꯡ ꯑꯁꯤꯕꯨꯅ ꯏꯄꯨꯒꯤꯔꯥ ꯍꯥꯏꯅ ꯍꯪꯂꯛꯂꯕꯗ" ꯍꯅꯨꯕꯅ ꯍꯧꯒꯠꯇꯨꯅ ꯃꯈꯨꯠ ꯑꯅꯤ ꯂꯣꯟꯅꯔꯒ ꯍꯥꯏꯖꯔꯛꯈꯤ, "ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯍꯧꯗꯣꯡ ꯑꯁꯤ ꯅꯅꯥꯏ ꯏꯄꯨꯒꯤ ꯏꯆꯥ ꯁꯛꯂꯕ ꯍꯧꯗꯣꯡꯅꯤ꯫ ꯅꯅꯥꯏ ꯏꯄꯨꯗꯤ ꯂꯥꯏꯕꯛ ꯊꯤꯕꯗꯒꯤ ꯍꯟꯗꯛꯀꯤ ꯃꯄꯣꯛ ꯑꯁꯤꯗ ꯏꯆꯥ ꯍꯥꯏꯕꯗꯨ ꯏꯃꯤꯠꯇ ꯎꯖꯕ ꯐꯪꯗ꯭ꯔꯤ꯫ ꯑꯗꯨꯅ ꯅꯅꯥꯏꯒꯤ ꯏꯆꯥꯅꯤ ꯍꯥꯏꯗꯨꯅ ꯍꯧꯗꯣꯡ ꯑꯁꯤꯃꯇꯪ ꯂꯩꯖꯩ꯫ ꯃꯍꯥꯛ ꯃꯌꯨꯝ ꯄꯥꯜꯂꯦ꯫ ꯑꯩꯅ ꯀꯣꯅꯨꯡ ꯀꯥꯒꯅꯤ ꯍꯥꯏꯕ ꯑꯗꯨꯗ ꯃꯄꯥ ꯃꯃꯥ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯏꯇꯨꯡ ꯏꯟꯕꯤꯅꯕ ꯀꯅꯥ ꯂꯩꯇꯕꯅ ꯅꯅꯥꯏ ꯅꯄꯨꯒꯤ ꯏꯆꯥ ꯀꯣꯛꯐꯥꯏ ꯀꯧꯕ ꯍꯧꯗꯣꯡ ꯑꯁꯤꯅ ꯃꯄꯥ ꯑꯩꯒꯤ ꯏꯇꯨꯡ ꯏꯟꯗꯨꯅ ꯀꯣꯅꯨꯡ ꯀꯥꯔꯛꯄꯒꯤ ꯑꯁꯣꯏ ꯑꯔꯥꯟ ꯄꯨꯝꯅꯃꯛ ꯉꯥꯛꯄꯤꯌꯨ꯫ ꯑꯗꯨꯒ ꯃꯔꯝ ꯑꯃꯅ ꯈꯨꯟꯒꯤ ꯄ꯭ꯔꯖꯥꯁꯤꯡꯒ ꯂꯣꯏꯅꯅ ꯅꯅꯥꯏ ꯅꯄꯨ ꯅꯕꯦꯟ ꯑꯅꯤꯅ
ꯏꯅꯤꯡꯊꯧꯒꯤ ꯅꯥꯛꯇ ꯂꯥꯛꯆꯔꯤꯕ ꯑꯁꯤꯗꯤ ꯅꯅꯥꯏ ꯈꯨꯡꯒꯪꯗ ꯂꯩꯖꯕ ꯉꯥ ꯐꯥꯗꯨꯅ ꯍꯤꯡꯖꯕ ꯅꯅꯥꯏ ꯀꯣꯕꯕꯨ ꯀꯔꯤ ꯃꯔꯝꯒꯤ ꯐꯥꯗꯨꯅ ꯀꯩꯁꯨꯝꯁꯪꯗ ꯊꯝꯕꯤꯔꯤꯕꯅꯣ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨꯃꯇꯪ ꯏꯅꯤꯡꯊꯧꯒꯤ ꯅꯐꯝꯗꯒꯤ ꯈꯪꯖꯅꯤꯡꯗꯨꯅ ꯅꯅꯥꯏ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯥꯛꯆꯔꯤꯕꯅꯤ ꯍꯪꯒꯠꯆꯔꯛꯈꯤ꯫ ꯍꯅꯨꯕꯒꯤ ꯋꯥ ꯑꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧꯅ ꯋꯥꯔꯝ ꯑꯗꯨꯒꯤ ꯑꯣꯏꯔꯕꯗꯤ ꯇꯥꯕꯤꯌꯨ ꯏꯄꯨ ꯏꯕꯦꯟ, ꯀꯣꯕ ꯀꯧꯕ ꯅꯤꯄꯥ ꯑꯁꯤꯅ ꯉꯥ ꯐꯥꯅꯕ ꯇꯨꯔꯦꯟꯗ ꯊꯥꯔꯤꯕ ꯂꯥꯡꯗ ꯅꯤꯄꯥ ꯑꯃꯅ ꯃꯥꯅ ꯂꯥꯡ ꯊꯥꯏ ꯍꯥꯏꯕ ꯈꯪꯗꯕꯗꯒꯤ ꯅꯨꯃꯤꯗꯥꯡ ꯇꯨꯔꯦꯟ ꯑꯁꯤ ꯏꯔꯣꯏꯗꯨꯅ ꯂꯥꯟꯒꯦ ꯇꯧꯔꯛꯄꯗ ꯏꯌꯥꯏꯗ ꯃꯥꯅ ꯊꯥꯔꯤꯕ ꯂꯥꯡꯗ ꯅꯤꯄꯥ ꯑꯗꯨꯒꯤ ꯃꯈꯨꯠ ꯑꯗꯨꯅ ꯌꯦꯠꯁꯤꯟꯗꯨꯅ ꯂꯥꯡ ꯐꯣꯏꯗꯠꯄ ꯉꯝꯗꯗꯨꯅ ꯃꯍꯥꯛ ꯂꯥꯡꯅ ꯌꯦꯠꯇꯨꯅ ꯏꯁꯤꯡꯗ ꯁꯤꯔꯦ꯫ ꯃꯤꯌꯥꯝꯅ ꯅꯤꯡꯊꯧ ꯑꯩꯉꯣꯟꯗ ꯇꯥꯛꯂꯕꯗ ꯃꯥꯅ ꯀꯔꯤꯒꯤ ꯉꯥ ꯐꯥꯅꯕ ꯂꯥꯡ ꯊꯥꯒꯦꯗꯤ ꯍꯥꯏꯗ꯭ꯔꯒ ꯀꯔꯤꯒꯤ ꯃꯤ ꯊꯨꯅꯕ ꯂꯥꯡ ꯊꯥꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯥꯕꯨ ꯑꯩꯅ ꯃꯔꯥ ꯂꯩꯔꯦ ꯈꯟꯗꯨꯅ ꯀꯩꯁꯨꯝꯁꯪꯗ ꯊꯝꯂꯤꯕꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯍꯅꯨꯕꯅ ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯑꯁꯤꯕ ꯅꯤꯄꯥ ꯑꯗꯨꯒꯤ ꯍꯛꯆꯥꯡ ꯑꯗꯨꯗꯤ ꯏꯅꯤꯡꯊꯧꯅ ꯌꯦꯡꯕꯤꯍꯧꯕ꯭ꯔꯥ? ꯃꯍꯥꯛ ꯑꯍꯤꯡ ꯑꯗꯨꯗ ꯂꯥꯡꯗ ꯊꯨꯕ ꯑꯣꯏꯔꯕꯗꯤ ꯃꯁꯥꯗꯨ ꯏꯇꯦꯛ ꯇꯦꯛꯀꯅꯤ, ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗ ꯏꯁꯤꯡꯗ ꯇꯥꯗꯨꯅ ꯁꯤꯕ ꯑꯣꯏꯔꯕꯗꯤ ꯍꯨꯝꯅꯤ ꯃꯔꯤꯅꯤ ꯁꯨꯔꯛꯄꯗ ꯏꯁꯤꯡꯗꯒꯤ ꯇꯥꯎꯈꯠꯇꯨꯅ ꯏꯁꯤꯡꯒꯤ ꯏꯆꯦꯅ ꯄꯨꯔꯛꯇꯨꯅ ꯅꯅꯥꯏ ꯀꯣꯕꯒꯤ ꯂꯥꯡꯗ ꯌꯦꯠꯁꯤꯟꯕ ꯑꯣꯏꯔꯕꯗꯤ ꯃꯁꯥꯗꯨ ꯈꯔ ꯁꯣꯛꯆꯤꯟꯒꯅꯤ꯫ ꯑꯗꯨꯅ ꯏꯅꯤꯡꯊꯧꯅ ꯃꯨꯟꯅ ꯌꯦꯡꯕꯤꯍꯧꯕ꯭ꯔꯥ ꯍꯥꯏꯅ ꯅꯅꯥꯏ ꯅꯄꯨꯅ ꯍꯪꯒꯠꯆꯕꯅꯤ ꯍꯥꯏꯖꯔꯛꯈꯤ꯫ ꯍꯅꯨꯕꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯅꯤꯡꯊꯧ ꯑꯗꯨ ꯉꯥꯛꯇꯛ ꯇꯧꯅ ꯏꯄꯨ ꯑꯩꯗꯤ ꯑꯗꯨꯃꯛꯇꯤ ꯌꯦꯡꯍꯧꯗ꯭ꯔꯦ ꯍꯥꯏꯔꯛꯈꯤ꯫ ꯅꯤꯡꯊꯧꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯍꯅꯨꯕꯅ ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯍꯟꯗꯛ ꯅꯤꯄꯥ ꯑꯗꯨꯅ ꯁꯤꯔꯤꯕ ꯃꯤꯁꯤ ꯑꯁꯤ ꯅꯅꯥꯏ ꯀꯣꯕꯒꯤ ꯂꯥꯡꯗ ꯊꯨꯗꯨꯅ ꯁꯤꯕꯅꯤ ꯍꯥꯏꯕꯁꯤ ꯅꯅꯥꯏ ꯅꯄꯨꯗꯤ ꯌꯥꯖꯅꯤꯡꯗꯦ꯫ ꯃꯥꯕꯨ ꯏꯅꯤꯡꯊꯧꯒꯤ ꯃꯨꯟꯗ꯭ꯔꯕ ꯋꯥꯈꯜꯒꯤ ꯕꯤꯆꯥꯔꯅ ꯂꯥꯟꯖꯗ꯭ꯔꯕ ꯀꯣꯕꯕꯨ ꯀꯩꯁꯨꯝꯁꯪꯗ ꯊꯝꯕꯤꯕ ꯆꯨꯝꯗꯦ ꯍꯥꯏꯅ ꯅꯅꯥꯏ ꯅꯄꯨꯅ ꯍꯪꯒꯠꯆꯒꯦ ꯍꯥꯏꯗꯨꯅ ꯈꯨꯟꯖꯥꯁꯤꯡꯒ ꯂꯣꯏꯅꯅ ꯂꯥꯛꯆꯔꯤꯕꯅꯤ꯫ ꯕꯤꯆꯥꯔ ꯃꯨꯟꯅ ꯇꯧꯕꯤꯔꯒ ꯃꯔꯥꯟꯒꯤꯗꯃꯛ ꯃꯤ ꯑꯗꯨꯕꯨ ꯀꯩꯁꯨꯝꯁꯪꯗ ꯊꯝꯕꯤꯕꯗ ꯅꯅꯥꯏꯒꯤ ꯄꯦꯟꯗꯕ ꯂꯩꯖꯗꯦ ꯍꯦꯛ ꯍꯥꯏꯔꯛꯈꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯍꯅꯨꯕ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯍꯅꯨꯕꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯆꯨꯝꯃꯤ, ꯅꯤꯡꯊꯧ ꯑꯩꯅ ꯊꯕꯛ ꯑꯗꯨꯒꯤ ꯃꯔꯤ ꯃꯈꯣꯡ ꯅꯤꯡꯊꯤꯅ ꯊꯤꯒꯠꯍꯧꯗꯕꯗꯒꯤ ꯑꯩꯍꯥꯛ ꯕꯤꯆꯥꯔ ꯍꯩꯇꯕ ꯇꯥꯔꯤꯕꯅꯤ꯫ ꯑꯗꯨꯅꯗꯤ ꯀꯔꯝ ꯇꯧꯔꯒ ꯑꯁꯦꯡꯕ ꯕꯤꯆꯥꯔ ꯐꯪꯒꯅꯤ ꯈꯟꯗꯨꯅ ꯍꯅꯨꯕ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯏꯄꯨ ꯑꯩꯁꯨ ꯏꯄꯨꯅ ꯍꯥꯏꯕꯤꯕꯒꯨꯝ ꯕꯤꯆꯥꯔ ꯃꯨꯟꯗꯕ ꯍꯥꯏꯕꯗꯨ ꯇꯥꯔꯦ꯫ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯇꯧ ꯀꯔꯝꯅ ꯃꯤꯍꯥꯠꯄ ꯃꯁꯛ ꯈꯪꯒꯗꯧꯔꯤꯕꯅꯣ? ꯏꯄꯨꯗꯤ ꯑꯍꯟ ꯑꯣꯏꯗꯨꯅ ꯂꯥꯏꯒ ꯄꯥꯡꯈꯛ ꯑꯣꯏꯔꯕꯅꯤ, ꯑꯗꯨꯒ ꯏꯄꯨꯅ ꯃꯤꯁꯤ ꯑꯁꯤꯒꯤ ꯑꯁꯦꯡꯕ ꯃꯤꯍꯥꯠꯄ ꯈꯪꯅꯕ ꯒ꯭ꯌꯥꯟ ꯄꯨꯊꯣꯛꯄꯤꯗꯨꯅ ꯃꯤꯍꯥꯠꯄ ꯑꯁꯦꯡꯕ ꯈꯪꯅꯕ ꯏꯄꯨꯅ ꯕꯤꯆꯥꯔ ꯑꯁꯤ ꯄꯥꯏꯕꯤꯔꯣ, ꯑꯩꯅ ꯑꯌꯥꯕ ꯄꯤꯖꯔꯕꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯐꯪꯂꯕꯗ ꯍꯅꯨꯕꯅ ꯅꯤꯡꯊꯧꯕꯨ ꯈꯨꯔꯨꯝꯖꯔꯒ ꯅꯅꯥꯏ ꯅꯄꯨꯅ ꯑꯁꯦꯡꯕ ꯃꯤꯍꯥꯠꯄ ꯄꯨꯊꯣꯛꯆꯅꯕ ꯕꯤꯆꯥꯔ ꯍꯧꯖꯔꯒꯦ, ꯑꯗꯨꯅ ꯑꯍꯥꯟꯕꯗ ꯁꯤꯔꯤꯕ ꯅꯤꯄꯥ ꯑꯁꯤꯒꯤ ꯅꯨꯄꯤ ꯑꯗꯨ ꯃꯤ ꯈꯔ ꯊꯥꯗꯨꯅ ꯀꯣꯅꯨꯡꯗ ꯀꯧꯈꯠꯄꯤꯔꯣ ꯍꯥꯏꯔꯛꯈꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯅꯥꯏ ꯊꯥꯗꯨꯅ ꯁꯤꯔꯤꯕ ꯅꯤꯄꯥ ꯑꯗꯨꯒꯤ ꯅꯨꯄꯤ ꯑꯗꯨ ꯀꯣꯅꯨꯡꯗ ꯀꯧꯈꯠꯂꯕꯗ ꯍꯅꯨꯕꯅ ꯏꯕꯦꯝ ꯑꯩꯍꯥꯛ ꯋꯥ ꯈꯔꯗꯪ ꯍꯪꯒꯦ, ꯅꯪꯅ ꯅꯄꯨ ꯑꯩꯉꯣꯟꯗ ꯃꯤꯅꯝꯕ ꯇꯧꯗꯨꯅ ꯁꯦꯡꯅ ꯇꯥꯛꯎ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯍꯥꯛꯀꯤ ꯅꯄꯨꯔꯣꯏꯕ ꯍꯥꯠꯈꯤꯕ ꯃꯤ ꯑꯗꯨ ꯃꯁꯛ ꯈꯪꯒꯅꯤ, ꯅꯪꯅ ꯃꯤꯅꯝꯕ ꯉꯥꯡꯂꯕꯗꯤ ꯅꯍꯥꯛꯁꯨ ꯑꯋꯥꯕ ꯇꯥꯒꯅꯤ ꯍꯥꯏꯔꯒ ꯋꯥ ꯍꯪꯕ ꯍꯧꯔꯛꯈꯤ꯫ ꯏꯕꯦꯝꯃ, ꯅꯍꯥꯛꯀꯤ ꯅꯤꯄꯥ ꯑꯗꯨꯒ ꯂꯨꯅ ꯇꯤꯟꯅꯕꯁꯤꯡ ꯑꯗꯨꯒꯤ ꯃꯃꯤꯡꯁꯤꯡ ꯑꯗꯨ ꯏꯅꯤꯡꯊꯧꯒꯤ ꯃꯥꯡꯗ ꯍꯥꯏꯔꯛꯎ, ꯃꯈꯣꯏ ꯀꯌా ꯁꯨꯕꯒꯦ, ꯃꯃꯤꯡꯅ ꯀꯔꯤ ꯀꯔꯤ ꯀꯧꯕꯒꯦ? ꯃꯈꯣꯏꯒꯤ ꯃꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝ ꯅꯪꯅ ꯁꯦꯡꯅ ꯍꯥꯏꯔꯕꯗꯤ ꯁꯣꯏꯗꯅ ꯅꯄꯨꯔꯣꯏꯕ ꯍꯥꯠꯄ ꯃꯤꯍꯥꯠꯄ ꯈꯪꯒꯅꯤ, ꯅꯠꯇ꯭ꯔꯕꯗꯤ ꯅꯄꯨꯔꯣꯏꯕꯕꯨ ꯍꯥꯠꯄ ꯃꯤꯁꯛ ꯈꯪꯕ ꯉꯝꯂꯣꯏꯗꯧꯔꯤ ꯍꯥꯏꯔꯕꯗ ꯅꯨꯄꯤ ꯑꯗꯨꯅ ꯃꯄꯨꯔꯣꯏꯕ ꯍꯥꯠꯄ ꯃꯤꯁꯛ ꯈꯪꯒꯅꯤ ꯍꯥꯏꯕ ꯑꯗꯨꯗ ꯏꯄꯨ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯒ ꯂꯣꯏꯅꯕ ꯃꯤꯁꯤꯡꯗꯤ ꯑꯋꯥꯡꯒꯤ ꯀꯂꯥ, ꯃꯌꯥꯏꯒꯤ ꯊꯦꯝꯕꯨꯡ ꯑꯃꯁꯨꯡ ꯈꯥꯒꯤ ꯃꯣꯅꯣ ꯍꯥꯏꯔꯤꯕ ꯅꯤꯄꯥ ꯑꯍꯨꯝ ꯑꯗꯨꯒ ꯑꯌꯨꯛ ꯅꯨꯡꯊꯤꯟ ꯅꯨꯃꯤꯗꯥꯡ ꯊꯥꯗꯣꯛꯅꯗꯅ ꯂꯣꯏꯅꯩ꯫ ꯃꯈꯣꯏ ꯇꯥꯗ ꯑꯍꯨꯝ ꯑꯗꯨꯁꯨ ꯏꯄꯨꯔꯣꯏꯕꯅ ꯍꯟꯖꯤꯜꯂꯛꯇꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯈꯤꯗ꯭ꯔꯦ ꯍꯦꯛ ꯍꯥꯏꯔꯛꯈꯤ꯫ ꯋꯥꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧ ꯑꯗꯨ ꯍꯅꯨꯕꯁꯤ ꯑꯁꯦꯡꯕ ꯅꯤꯄꯥ ꯑꯃꯅꯤ, ꯁꯣꯏꯗꯅ ꯃꯤꯍꯥꯠꯄ ꯃꯁꯛ ꯈꯪꯒꯗꯕ ꯃꯥꯜꯂꯤ ꯈꯜꯂꯤ꯫ ꯍꯅꯨꯕꯅ ꯅꯤꯡꯊꯧ ꯌꯦꯡꯂꯗꯨꯅ ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯁꯤꯔꯕ ꯅꯤꯄꯥ ꯑꯁꯤꯒ
ꯇꯤꯟꯅꯔꯝꯃꯤ ꯍꯥꯏꯕ ꯅꯤꯄꯥ ꯑꯍꯨꯝ ꯑꯗꯨꯒ ꯐꯥꯕꯤꯔꯨꯅꯕ ꯃꯤ ꯈꯔ ꯊꯥꯕꯤꯔꯣ ꯍꯥꯏꯖꯔꯛꯈꯤ꯫ ꯍꯅꯨꯕꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧꯅ ꯃꯅꯥꯏꯁꯤꯡꯗ ꯍꯥꯏꯔꯤꯕ ꯅꯤꯄꯥ ꯑꯍꯨꯝꯗꯨ ꯐꯥꯗꯨꯅ ꯄꯨꯔꯛꯅꯕ ꯌꯥꯊꯪ ꯄꯤꯔꯦ꯫ ꯅꯤꯡꯊꯧ ꯃꯅꯥꯏꯁꯤꯡꯅ ꯍꯥꯏꯔꯤꯕ ꯅꯤꯄꯥ ꯑꯍꯨꯝ ꯑꯗꯨꯕꯨ ꯐꯥꯔꯨꯗꯨꯅ ꯅꯤꯡꯊꯧꯒꯤ ꯃꯥꯡꯗ ꯄꯨꯔꯛꯂꯦ꯫ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯍꯅꯨꯕꯅ ꯎꯔꯒ ꯁꯥꯎꯅꯤꯡꯕꯁꯨ ꯐꯥꯎꯏ, ꯅꯣꯛꯅꯤꯡꯕꯁꯨ ꯐꯥꯎꯏ꯫ ꯑꯗꯨꯒ ꯅꯤꯡꯊꯧ ꯌꯦꯡꯂꯗꯨꯅ ꯍꯅꯨꯕꯅ ꯍꯥꯏꯖꯔꯛꯈꯤ, "ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯍꯧꯖꯤꯛꯇꯤ ꯃꯤ ꯁꯨꯔꯕꯅꯤꯅ ꯅꯅꯥꯏ ꯕꯤꯆꯥꯔ ꯇꯧꯖꯔꯒꯦ꯫ ꯏꯅꯤꯡꯊꯧꯅ ꯏꯄꯨ ꯕꯤꯆꯥꯔ ꯇꯞꯊꯔꯒꯨꯝꯁꯤ, ꯏꯄꯨꯅ ꯃꯤꯍꯥꯠꯄ ꯊꯨꯅ ꯃꯤꯌꯥꯝꯗ ꯈꯪꯍꯟꯕꯤꯔꯣ" ꯍꯥꯏꯔꯛꯈꯤ꯫ ꯍꯅꯨꯕꯅ ꯅꯅꯥꯏ ꯃꯤꯍꯥꯠꯄꯒꯤ ꯕꯤꯆꯥꯔ ꯍꯧꯖꯔꯒꯦ ꯍꯥꯏꯗꯨꯅ ꯈꯨꯔꯨꯝꯖꯔꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯈꯨꯡꯒꯪ ꯑꯃꯗ ꯍꯅꯨꯕ ꯍꯅꯨꯕꯤ ꯃꯆꯥ ꯄꯣꯛꯆꯗꯕ ꯑꯅꯤꯈꯛ, ꯍꯅꯨꯔꯕ ꯐꯥꯎꯕ ꯃꯈꯣꯏ ꯑꯅꯤ ꯃꯆꯥ ꯄꯣꯛꯇ꯭ꯔꯕꯁꯨ ꯅꯨꯡꯁꯤꯅꯅ ꯍꯤꯡꯃꯤꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯅꯨꯕ ꯍꯅꯨꯕꯤ ꯑꯅꯤꯁꯤ ꯃꯈꯣꯏꯗ ꯌꯦꯠꯄꯤꯅꯕ ꯆꯥꯕꯤꯅꯕ ꯀꯅꯥ ꯌꯥꯎꯗꯅ ꯂꯩꯕꯅ ꯃꯈꯣꯏ ꯑꯅꯤ ꯅꯨꯡꯉꯥꯏꯅ ꯀꯣꯝꯅ ꯄꯥꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯈꯨꯡꯒꯪ ꯑꯃꯗ ꯂꯩꯕ ꯍꯨꯔꯥꯟꯕ ꯁꯥꯒꯨꯟ ꯇꯧꯕ ꯅꯤꯄꯥ ꯃꯔꯤꯈꯛ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯍꯅꯨꯕ ꯍꯅꯨꯕꯤ ꯑꯅꯤꯅ ꯀꯔꯤ ꯁꯨꯗꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯑꯗꯨ ꯎꯔꯒ ꯃꯈꯣꯏ ꯃꯔꯤ ꯋꯥ ꯈꯟꯅꯩ꯫ ꯑꯩꯈꯣꯏ ꯃꯔꯤꯅ ꯍꯅꯨꯕ ꯍꯅꯨꯕꯤ ꯑꯅꯤ ꯑꯁꯤꯒꯤ ꯑꯔꯩꯕ ꯃꯔꯟꯁꯤꯡ ꯑꯁꯤ ꯁꯥꯒꯨꯟ ꯇꯧꯔꯒ ꯍꯨꯔꯥꯜꯂꯁꯤ꯫ ꯑꯁꯨꯝꯅ ꯈꯟꯅꯗꯨꯅ ꯍꯅꯨꯕ ꯍꯅꯨꯕꯤ ꯑꯅꯤꯒꯤ ꯃꯐꯝꯗ ꯌꯦꯡꯁꯤꯟꯕ ꯍꯧꯔꯛꯂꯦ꯫ ꯃꯈꯣꯏꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯑꯃꯝꯕ ꯑꯍꯤꯡꯗ ꯂꯥꯛꯇꯨꯅ ꯍꯅꯨꯕ ꯍꯅꯨꯕꯤ ꯑꯅꯤꯒꯤ ꯑꯀꯣꯝꯕ ꯃꯇꯝ ꯌꯦꯡꯂꯤꯕꯅꯤ꯫ ꯍꯅꯨꯕ ꯍꯅꯨꯕꯤ ꯑꯅꯤꯅ ꯃꯆꯥ ꯁꯛꯅ ꯌꯣꯛꯆꯔꯤꯕ ꯃꯈꯣꯏꯒꯤ ꯍꯧꯗꯣꯡ ꯀꯣꯛꯐꯥꯏ ꯀꯧꯕ ꯑꯗꯨꯅ ꯈꯪꯂꯦ ꯎꯔꯦ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯍꯥꯛꯅ ꯃꯤꯔꯣꯟ ꯊꯣꯛꯇꯕꯅ ꯃꯄꯥ ꯃꯃꯥ ꯑꯣꯏꯔꯤꯕ ꯑꯍꯟ ꯑꯅꯤꯗ ꯍꯥꯏꯖꯕ ꯊꯣꯛꯇ꯭ꯔꯕꯁꯨ ꯍꯧꯗꯣꯡꯅ ꯍꯅꯨꯕꯒꯤ ꯐꯤꯖꯤ ꯁꯤꯡꯂꯗꯨꯅ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯀꯣꯏꯕꯗꯨ ꯍꯦꯛ ꯍꯦꯛ ꯀꯣꯏꯗꯨꯅ ꯆꯠꯂꯤ꯫ ꯃꯗꯨꯗ ꯍꯅꯨꯕ ꯑꯗꯨꯅ "ꯑꯩꯒꯤ ꯏꯆꯥ ꯑꯣꯏꯔꯤꯕ ꯍꯧꯗꯣꯡ ꯀꯣꯛꯐꯥꯏ ꯑꯁꯤꯅ ꯇꯧꯔꯤꯕ ꯇꯥꯛꯂꯤꯕ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯃ ꯂꯩꯕ ꯇꯥꯔꯦ" ꯈꯟꯗꯨꯅ ꯃꯍꯥꯛ ꯆꯦꯛꯁꯤꯟꯕ ꯍꯧꯔꯛꯂꯦ꯫ ꯑꯁꯨꯝꯅ ꯂꯩꯔꯛꯄꯅ ꯅꯣꯡꯃꯗꯤ ꯍꯨꯔꯥꯟꯕ ꯁꯥꯒꯨꯟ ꯇꯧꯕꯁꯤꯡ ꯑꯗꯨꯅ ꯁꯥꯒꯨꯟ ꯇꯧꯅꯕ ꯂꯥꯛꯄ ꯅꯨꯃꯤꯠ ꯑꯁꯤꯗ ꯍꯧꯗꯣꯡꯅ ꯍꯅꯨꯕꯕꯨ ꯊꯥꯗꯣꯛꯇꯅ ꯁꯦꯟꯅꯗꯨꯅ ꯍꯅꯨꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯂꯩꯕꯗꯨ ꯍꯅꯨꯕꯅ ꯈꯜꯂꯤ, "ꯑꯩꯒꯤ ꯏꯆꯥ ꯑꯣꯏꯔꯕ ꯑꯁꯤꯅ ꯑꯩꯕꯨ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯡꯊꯤꯕ ꯑꯃꯗꯤ ꯂꯥꯛꯀꯅꯤ ꯇꯥꯛꯂꯤꯕꯅꯤ꯫ ꯑꯗꯨꯅ ꯀꯔꯤ ꯀꯔꯝꯕ ꯊꯧꯗꯣꯛ ꯊꯣꯛꯀꯗꯧꯔꯤꯕꯅꯣ ꯈꯜꯂꯛꯄꯗ ꯍꯅꯨꯕ ꯑꯗꯨꯅ ꯚꯥꯞ ꯇꯥꯔꯛꯈꯤ꯫ ꯍꯧꯖꯤꯛ ꯃꯇꯝ ꯑꯁꯤꯗ ꯍꯨꯔꯥꯟꯕꯁꯤꯡꯅ ꯁꯒꯨꯟ ꯊꯣꯡ ꯇꯧꯗꯨꯅ ꯃꯗꯨꯗ ꯆꯪꯂꯒ ꯃꯤꯒꯤ ꯃꯄꯣꯠ ꯍꯨꯔꯥꯟꯕꯒꯤ ꯊꯕꯛ ꯇꯧꯔꯤ꯫ ꯑꯗꯨꯅꯗꯤ ꯃꯥꯅ ꯇꯥꯛꯂꯤꯕꯁꯤ ꯍꯨꯔꯥꯟꯕ ꯂꯥꯛꯀꯅꯤ ꯆꯦꯛꯁꯤꯜꯂꯨ ꯍꯥꯏꯕ ꯇꯥꯛꯄ ꯑꯣꯏꯕ ꯇꯥꯔꯦ ꯈꯟꯗꯨꯅ ꯍꯅꯨꯕꯅ ꯍꯅꯨꯕꯤꯗ ꯐꯨꯡꯒꯥꯗ ꯏꯁꯤꯡ ꯆꯐꯨ ꯐꯖꯕ ꯑꯃ ꯁꯥꯍꯟꯗꯨꯅ ꯃꯈꯨꯝ ꯆꯦꯠꯅ ꯈꯨꯝꯗꯨꯅ ꯊꯝꯂꯛꯄ ꯃꯇꯝ ꯀꯨꯏꯔꯕꯅꯤ꯫ ꯑꯗꯨꯅ ꯍꯧꯗꯣꯡ ꯑꯁꯤꯅ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯥꯒꯤ ꯃꯄꯥ ꯑꯣꯏꯔꯤꯕ ꯍꯅꯨꯕꯕꯨ ꯊꯥꯗꯣꯛꯇꯅ ꯁꯦꯟꯅꯗꯨꯅ ꯂꯩꯈꯤ꯫ ꯁꯥꯒꯨꯟ ꯇꯧꯕꯁꯤꯡꯅ ꯁꯥꯒꯨꯟ ꯇꯧꯕ ꯍꯧꯔꯛꯄꯗ ꯍꯧꯗꯣꯡꯅ ꯍꯅꯨꯕ ꯍꯅꯨꯕꯤ ꯑꯅꯤꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯈꯣꯏ ꯊꯕꯛ ꯍꯧꯔꯦ ꯍꯥꯏꯕꯒꯤ ꯇꯥꯛꯄ ꯑꯣꯏꯅ ꯐꯤꯖꯤ ꯆꯤꯛꯇꯨꯅ ꯃꯃꯤꯠ ꯁꯤꯡꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯍꯨꯔꯥꯟꯕꯁꯤꯡꯅ ꯂꯩꯈꯨꯟ ꯇꯧꯕ ꯍꯧꯔꯛꯈꯤ꯫ ꯃꯗꯨ ꯍꯅꯨꯕ ꯑꯗꯨꯅ ꯇꯥꯔꯗꯨꯅ ꯇꯨꯝꯗꯅ ꯌꯦꯡꯗꯨꯅ ꯂꯩꯈꯤ꯫ ꯍꯨꯔꯥꯟꯕꯁꯤꯡꯅ ꯂꯩꯈꯨꯟ ꯑꯗꯨ ꯇꯧꯕ ꯍꯧꯔꯛꯄꯗꯒꯤ ꯃꯨꯟꯅ ꯃꯐꯝ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩꯈꯤ꯫ ꯃꯈꯣꯏꯅ ꯂꯩꯈꯨꯟ ꯇꯧꯕ ꯂꯣꯏꯔꯗꯨꯅ ꯂꯩꯆꯥꯛ ꯈꯣꯠꯇꯣꯛꯂꯤꯉꯩꯗ ꯍꯅꯨꯕꯅ ꯑꯁꯥꯕ ꯏꯁꯤꯡ ꯆꯐꯨ ꯑꯃ ꯇꯞꯅ ꯐꯨꯡꯒꯥꯗꯒꯤ ꯂꯧꯔꯨꯔꯒ ꯃꯐꯝ ꯑꯗꯨꯗ ꯊꯝꯂꯒ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯈꯤ꯫ ꯍꯨꯔꯥꯟꯕꯅ ꯑꯍꯥꯟꯕꯗ ꯆꯐꯨ ꯑꯃꯨꯕ ꯑꯃ ꯃꯤꯒꯤ ꯃꯀꯣꯛ ꯑꯣꯏꯅ ꯎꯅꯕ ꯍꯥꯏꯗꯨꯅ ꯂꯩꯈꯨꯟ ꯑꯗꯨꯗ ꯍꯟꯅ ꯍꯟꯅ ꯊꯤꯡꯒꯠꯇꯨꯅ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯦ ꯈꯟꯗꯨꯅ ꯍꯨꯔꯥꯟꯕ ꯂꯩꯈꯨꯟ ꯑꯗꯨꯗ ꯆꯪꯂꯒꯦ ꯈꯟꯗꯨꯅ ꯃꯁꯥꯗꯨꯅ ꯂꯣꯡꯅ ꯍꯨꯜꯂꯤꯕ ꯂꯩꯈꯨꯟ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯄ ꯍꯧꯔꯛꯂꯦ꯫ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯂꯤꯈꯠꯂꯛꯄꯅ ꯃꯊꯕꯥꯛ ꯌꯧꯅ ꯂꯤꯈꯠꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯍꯅꯨꯕ ꯑꯗꯨꯅ ꯏꯁꯤꯡ ꯑꯁꯥꯕ ꯄꯥꯇ꯭ꯔ ꯑꯃ ꯍꯨꯔꯥꯟꯕ ꯑꯗꯨꯒꯤ ꯃꯊꯕꯥꯛ ꯑꯗꯨꯗ ꯍꯩꯖꯤꯜꯂꯦ꯫ ꯍꯨꯔꯥꯟꯕ ꯑꯗꯨ ꯃꯊꯕꯥꯛ ꯑꯗꯨ ꯏꯁꯤꯡ ꯑꯁꯥꯕ ꯑꯗꯨꯅ ꯄꯣꯛꯂꯦ꯫ ꯃꯗꯨꯗ ꯃꯄꯥꯟꯗ ꯂꯩꯍꯧꯔꯤꯕꯁꯤꯡ ꯑꯗꯨꯅ ꯊꯨꯅ ꯍꯨꯔꯥꯟꯕꯒꯤ ꯃꯈꯣꯡ ꯄꯥꯏꯗꯨꯅ ꯆꯤꯡꯊꯣꯛꯇꯨꯅ ꯆꯦꯟꯈꯤ꯫ ꯑꯗꯨꯅ ꯂꯩꯍꯧꯔꯤꯕ ꯑꯁꯤꯕ ꯅꯤꯄꯥ ꯑꯁꯤꯒ ꯇꯤꯟꯅꯔꯝꯕ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯤꯒꯤ ꯐꯨꯔꯤꯠ ꯂꯧꯊꯣꯛꯇꯨꯅ ꯌꯦꯡꯕꯤꯔꯣ꯫ ꯁꯣꯏꯗꯅ ꯃꯊꯕꯥꯛꯇ ꯏꯁꯤꯡ ꯑꯁꯥꯕꯅ ꯄꯣꯛꯈꯤꯕꯒꯤ
ꯈꯨꯗꯝ ꯌꯥꯎꯕ ꯅꯤꯄꯥ ꯑꯃ ꯌꯥꯎꯔꯝꯒꯅꯤ꯫ ꯃꯥꯕꯨ ꯐꯨꯗꯨꯅ ꯁꯤꯔꯤꯕꯁꯤ ꯀꯅꯥꯅ ꯍꯥꯠꯄꯅꯣ ꯍꯥꯏꯅ ꯏꯅꯤꯡꯊꯧꯅ ꯍꯪꯕꯤꯔꯕꯗꯤ ꯁꯣꯏꯗꯅ ꯃꯤꯍꯥꯠꯄ ꯈꯪꯕ ꯉꯝꯒꯅꯤ ꯍꯥꯏꯖꯔꯒ ꯍꯅꯨꯕꯅ ꯅꯤꯡꯊꯧꯕꯨ ꯈꯨꯔꯨꯝꯖꯈꯤ꯫ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯃꯇꯨꯡꯏꯟꯅ ꯅꯤꯄꯥ ꯑꯍꯨꯝ ꯑꯗꯨꯒꯤ ꯃꯐꯤ ꯐꯨꯔꯤꯠꯁꯤꯡ ꯂꯧꯊꯣꯛꯄ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯏꯁꯤꯡ ꯑꯁꯥꯕꯅ ꯄꯣꯛꯄ ꯅꯤꯄꯥ ꯑꯗꯨ ꯌꯥꯎꯔꯝꯂꯦ꯫ ꯃꯊꯕꯥꯛꯇꯨ ꯏꯁꯤꯡ ꯑꯁꯥꯕꯅ ꯄꯣꯛꯈꯤꯕꯒꯤ ꯀꯣꯔꯣꯟ ꯍꯨꯗꯨꯅ ꯂꯩꯔꯝꯕꯗꯨ ꯊꯦꯡꯅꯔꯦ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯃꯥꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯈꯤ, "ꯍꯥꯏꯌꯨ ꯅꯤꯄꯥ ꯍꯨꯔꯥꯟꯕ, ꯃꯇꯧ ꯀꯔꯝꯅ ꯅꯪꯅ ꯅꯤꯄꯥ ꯑꯁꯤꯕꯨ ꯍꯥꯠꯂꯤꯕꯅꯣ? ꯆꯨꯝꯅ ꯄꯥꯎꯈꯨꯝ ꯄꯤꯗ꯭ꯔꯕꯗꯤ ꯅꯍꯥꯛ ꯑꯉꯥꯡ ꯑꯣꯟꯒꯅꯤ" ꯍꯥꯏꯔꯕꯗ ꯍꯨꯔꯥꯟꯕ ꯅꯤꯄꯥ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯆꯦꯟꯐꯝ ꯈꯪꯗꯕꯗꯒꯤ ꯑꯆꯨꯝꯕ ꯋꯥꯔꯤ ꯑꯗꯨ ꯂꯤꯔꯛꯈꯤ꯫ "ꯇꯥꯕꯤꯌꯨ ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯏꯄꯨ ꯍꯅꯨꯕꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯑꯆꯨꯝꯕꯅꯤ꯫ ꯑꯩꯈꯣꯏ ꯃꯔꯤꯃꯛ ꯍꯨꯔꯥꯟꯕ ꯁꯒꯨꯟ ꯇꯧꯕꯒꯤ ꯊꯕꯛ ꯑꯁꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯇꯧꯗꯨꯅ ꯂꯩ꯫ ꯑꯩꯈꯣꯏꯅ ꯍꯅꯨꯕ ꯍꯅꯨꯕꯤ ꯑꯅꯤꯒꯤ ꯂꯩꯔꯤꯕ ꯃꯔꯟ ꯄꯨꯝꯅꯃꯛ ꯁꯒꯨꯟ ꯇꯧꯗꯨꯅ ꯍꯨꯔꯥꯟꯁꯤ ꯈꯟꯅꯗꯨꯅ ꯃꯥꯒꯤ ꯃꯌꯨꯝꯗ ꯁꯒꯨꯟ ꯇꯧꯏ꯫ ꯑꯍꯥꯟꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯏꯁꯤꯡ ꯑꯁꯥꯕ ꯍꯩꯖꯤꯜꯂꯛꯇꯨꯅ ꯑꯩꯒꯤ ꯊꯕꯥꯛ ꯑꯁꯤ ꯆꯥꯎꯅ ꯄꯣꯛꯂꯦ꯫ ꯃꯗꯨꯗ ꯑꯩꯈꯣꯏꯅ ꯎꯁꯤꯠꯇꯦ ꯈꯟꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯁꯒꯨꯟ ꯇꯧꯗꯨꯅ ꯍꯅꯨꯕ ꯍꯅꯨꯕꯤ ꯑꯅꯤꯁꯤ ꯂꯥꯛꯅꯁꯤ ꯈꯟꯅꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯆꯠꯈꯤꯕꯗ ꯑꯩꯈꯣꯏꯅ ꯇꯧꯔꯝꯕ ꯊꯣꯡ ꯑꯗꯨ ꯃꯦꯟꯁꯤꯟꯗꯅ ꯑꯗꯨꯝ ꯂꯩꯔꯝꯈꯤ꯫ ꯃꯗꯨꯗ ꯑꯩꯈꯣꯏ ꯃꯔꯤꯅ ꯃꯁꯤꯗꯤ ꯍꯅꯨꯕ ꯍꯅꯨꯕꯤ ꯑꯅꯤꯁꯤ ꯀꯔꯤꯁꯨ ꯈꯪꯗꯕ ꯑꯣꯏꯔꯒꯅꯤ, ꯃꯈꯣꯏꯅ ꯃꯈꯨꯠ ꯃꯈꯣꯡ ꯍꯥꯝꯕꯗ ꯁꯤꯖꯤꯟꯅꯅꯕ ꯊꯝꯕ ꯏꯁꯤꯡꯒꯤ ꯆꯐꯨꯗ ꯍꯧꯗꯣꯡꯅ ꯊꯦꯡꯗꯨꯅ ꯏꯁꯤꯡ ꯑꯁꯥꯕ ꯆꯐꯨ ꯑꯗꯨ ꯍꯩꯗꯣꯛꯄ ꯑꯣꯏꯔꯒꯅꯤ ꯈꯟꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯂꯩꯔꯤꯕ ꯆꯐꯨꯒꯤ ꯃꯆꯦꯠꯁꯤꯡ ꯑꯗꯨ ꯈꯣꯗꯣꯛꯂꯒ ꯑꯃꯨꯛ ꯍꯟꯅ ꯆꯪꯕ ꯍꯧꯔꯛꯂꯦ꯫ ꯃꯗꯨꯗ ꯍꯅꯨꯕ ꯑꯗꯨꯅ ꯍꯥꯟꯅ ꯁꯦꯝꯗꯨꯅ ꯊꯅꯝꯕ ꯄꯣꯒꯜꯒꯤ ꯊꯧꯔꯤꯅ ꯁꯤꯔꯤꯕ ꯏꯇꯥꯎ ꯑꯁꯤꯒꯤ ꯉꯛꯁꯝꯗ ꯊꯨꯔꯒ ꯀꯥꯡꯊꯣꯟꯒꯤ ꯃꯈꯣꯡꯗ ꯄꯨꯟꯗꯨꯅ ꯊꯝꯂꯒ ꯃꯀꯣꯛ ꯃꯊꯛ ꯑꯗꯨꯗ ꯍꯅꯨꯕꯒꯤ ꯏꯁꯤꯡ ꯆꯥꯁꯤꯜꯂꯛꯈꯤ꯫ ꯃꯗꯨꯗ ꯍꯨꯔꯥꯟꯕ ꯏꯇꯥꯎ ꯑꯁꯤꯅ ꯊꯣꯛꯅꯕ ꯃꯈꯣꯡ ꯑꯗꯨ ꯀꯟꯅ ꯀꯥꯎꯗꯨꯅ ꯃꯑꯣꯡ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯉꯥꯡꯂꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯈꯣꯏ ꯑꯍꯨꯝ ꯆꯪꯗꯨꯅ ꯃꯈꯣꯡ ꯄꯥꯏꯗꯨꯅ ꯀꯟꯅ ꯆꯤꯡꯕꯗ ꯀꯥꯡꯊꯣꯟ ꯃꯈꯣꯡꯗ ꯄꯨꯜꯂꯤꯕ ꯊꯧꯔꯤ ꯑꯗꯨ ꯅꯥꯟꯊꯣꯛꯄ ꯉꯝꯗꯕꯗꯒꯤ ꯏꯇꯥꯎ ꯑꯁꯤꯒꯤ ꯃꯧꯈ꯭ꯔꯤ ꯎꯇꯣꯡ ꯀꯥꯏꯔꯕꯖꯥꯠꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯍꯅꯨꯕ ꯑꯗꯨꯅ ꯊꯧꯔꯤ ꯀꯥꯡꯊꯣꯟꯗ ꯄꯨꯜꯂꯤꯕꯗꯨ ꯊꯥꯗꯣꯔꯛꯈꯤ꯫ ꯑꯩꯈꯣꯏ ꯍꯨꯔꯥꯟꯕ ꯑꯍꯨꯝꯅ ꯃꯥꯕꯨ ꯄꯨꯗꯨꯅ ꯂꯥꯛꯄꯗ ꯃꯍꯥꯛꯇꯤ ꯁꯤꯔꯦ꯫ ꯑꯩꯈꯣꯏꯅ ꯃꯥꯕꯨ ꯃꯌꯨꯝꯗ ꯄꯨꯁꯤꯟꯗꯨꯅ ꯄꯤꯔꯨꯕ ꯇꯥꯔꯕꯗꯤ ꯋꯥꯊꯣꯛ ꯑꯣꯏꯔꯒꯅꯤ ꯈꯟꯅꯗꯨꯅ ꯏꯇꯥꯎꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯇꯨꯔꯦꯟꯗ ꯊꯥꯗꯔꯝꯂꯦ꯫ ꯑꯗꯨꯅ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯁꯨꯔꯛꯇꯨꯅ ꯏꯇꯥꯎꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯏꯁꯤꯡꯗ ꯇꯥꯎꯈꯠꯄꯒꯤ ꯃꯇꯝ ꯑꯣꯏꯔꯛꯇꯨꯅ ꯇꯥꯎꯊꯈꯤꯕꯗꯒꯤ ꯃꯔꯥꯏꯕꯛ ꯊꯤꯔꯕ ꯉꯥꯒꯤ ꯂꯥꯡ ꯊꯥꯕ ꯀꯣꯕꯒꯤ ꯂꯥꯡꯗ ꯏꯇꯥꯎꯒꯤ ꯃꯈꯨꯠꯅ ꯌꯦꯠꯁꯤꯟꯕ ꯑꯣꯏꯔꯤꯅꯤ꯫ ꯀꯣꯕꯗꯤ ꯃꯔꯥ ꯂꯩꯇꯦ ꯍꯥꯏꯔꯕꯗ ꯅꯤꯡꯊꯧꯅ ꯈꯜꯂꯤ꯫ ꯑꯩꯅ ꯕꯤꯆꯥꯔ ꯍꯩꯇꯕꯗꯒꯤ ꯃꯔꯥ ꯂꯩꯇ꯭ꯔꯕ ꯀꯣꯕꯕꯨ ꯀꯩꯁꯨꯝꯁꯪꯗ ꯊꯝꯕꯤꯔꯨꯔꯦ꯫ ꯑꯣꯟꯊꯣꯛꯅ ꯄꯪꯈ꯭ꯔꯦꯗ, ꯅꯤꯡꯊꯧ ꯑꯩꯍꯥꯛꯁꯤ ꯁꯣꯟꯖꯈꯤ꯫ ꯃꯗꯨꯗ ꯅꯤꯡꯊꯧꯅ ꯏꯄꯨ ꯍꯟꯗꯛꯇꯤ ꯃꯤꯍꯥꯠꯄꯁꯤ ꯀꯅꯥꯅ ꯑꯣꯏꯐꯝ ꯊꯣꯛꯄꯒꯦ ꯍꯥꯏꯔꯛꯂꯕꯗ ꯍꯅꯨꯕꯅ ꯍꯪꯒꯠꯆꯔꯛꯈꯤ꯫ ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯤꯍꯥꯠꯄ ꯄꯨꯊꯣꯛꯄꯤꯕ ꯉꯝꯕꯤꯗ꯭ꯔꯕꯗꯤ ꯍꯟꯗꯛꯀꯤ ꯃꯤꯍꯥꯠ ꯑꯁꯤꯗꯤ ꯏꯅꯤꯡꯊꯧꯅꯤ ꯍꯥꯏꯖꯅꯤꯡꯉꯤ ꯍꯥꯏꯅ ꯍꯅꯨꯕꯅ ꯈꯨꯝꯂꯛꯈꯤ꯫ ꯋꯥꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧꯅ ꯁꯥꯎꯗꯨꯅ ꯀꯔꯤ ꯃꯔꯝꯅ ꯃꯤꯍꯥꯠꯄ ꯇꯥꯒꯗꯧꯔꯤꯕꯅꯣ? ꯕꯤꯆꯥꯔ ꯃꯨꯟꯅ ꯇꯧꯕꯤꯗ꯭ꯔꯕꯗꯤ ꯏꯄꯨ ꯗꯟꯗꯤ ꯄꯤꯒꯅꯤ ꯍꯥꯏꯔꯕꯗ ꯍꯅꯨꯕꯅ, "ꯍꯦ ꯅꯤꯡꯊꯧ, ꯃꯁꯥꯅ ꯃꯤꯍꯥꯠꯄꯗꯨ ꯑꯩꯈꯣꯏꯅꯤ ꯍꯥꯏꯖꯔꯕ ꯐꯥꯎꯕ ꯅꯤꯡꯊꯧꯅ ꯃꯤꯍꯥꯠꯄ ꯀꯅꯥꯅꯣ ꯇꯥꯛꯄꯤꯔꯕꯅꯤꯅ ꯃꯔꯥ ꯂꯩꯇꯕ ꯃꯤꯕꯨ ꯃꯤꯍꯥꯠꯄꯅꯤ ꯈꯟꯗꯨꯅ ꯀꯩꯁꯨꯝꯁꯪꯗ ꯊꯝꯖꯤꯟꯕꯤꯕ ꯉꯝꯂꯤꯕ ꯏꯅꯤꯡꯊꯧꯅ ꯃꯤꯍꯥꯠꯄꯒꯤ ꯗꯟꯗꯤ ꯑꯁꯤ ꯐꯪꯕꯤꯐꯝ ꯊꯣꯛꯄ꯭ꯔꯥ ꯍꯥꯏꯅ ꯅꯅꯥꯏ ꯅꯄꯨꯅ ꯈꯟꯖꯩ"꯫ ꯍꯅꯨꯕꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯑꯆꯨꯝꯕꯅꯤ꯫ ꯑꯩꯅ ꯀꯔꯤꯒꯤ ꯃꯁꯥꯅ ꯑꯩꯈꯣꯏ ꯍꯨꯔꯥꯟꯕꯅꯤ, ꯁꯤꯔꯤꯕ ꯃꯤꯗꯨ ꯍꯨꯔꯥꯟꯕ ꯆꯪꯂꯨꯕꯗ ꯃꯄꯨꯅ ꯃꯉꯛ ꯁꯝꯗ ꯊꯧꯔꯤ ꯊꯨꯈꯤꯕꯗꯒꯤ ꯑꯩꯈꯣꯏꯅ ꯃꯈꯣꯡ ꯄꯥꯏꯗꯨꯅ ꯆꯤꯡꯊꯣꯛꯄꯗ ꯊꯧꯔꯤ ꯃꯇꯣꯟ ꯑꯗꯨꯅ ꯀꯥꯡꯊꯣꯟ ꯃꯈꯣꯡꯗ ꯌꯦꯠꯁꯤꯟꯈꯤꯕꯅ ꯃꯈꯧꯔꯤ ꯀꯥꯏꯗꯨꯅ ꯁꯤꯕꯅꯤ ꯍꯥꯏꯔꯕ ꯐꯥꯎꯕ ꯑꯩꯅ ꯑꯁꯤꯕ ꯑꯁꯤꯕꯨ ꯍꯥꯠꯄ ꯃꯤꯁꯛꯇꯨ ꯄꯤꯌꯨ ꯍꯥꯏꯔꯨꯔꯤꯕꯅꯣ ꯈꯟꯗꯨꯅ ꯑꯩꯅ ꯕꯤꯆꯥꯔ ꯉꯝꯗꯗꯨꯅ ꯑꯃꯗꯤ ꯍꯩꯇꯗꯨꯅ ꯃꯤ ꯍꯥꯠꯄ ꯄꯨꯊꯣꯛꯄ ꯉꯝꯗꯕꯗꯒꯤ ꯅꯤꯡꯊꯧ ꯑꯩꯅ ꯃꯔꯥꯜ ꯂꯩꯖꯗꯕ ꯃꯤꯕꯨ ꯗꯟꯗꯤ ꯄꯤꯗꯨꯅ ꯀꯩꯁꯨꯝꯁꯪꯗ ꯊꯝꯂꯨꯕꯗꯒꯤ ꯑꯩꯍꯥꯛ ꯍꯧꯖꯤꯛ ꯃꯤ ꯍꯥꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯑꯁꯨꯝ ꯈꯟꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯏꯄꯨ ꯑꯩꯍꯥꯛ ꯕꯤꯆꯥꯔ ꯍꯩꯇꯕ ꯅꯤꯡꯊꯧ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫
aduna mara laitaba kobabu thadolaga ningthau aina kaisum sangda laifam thokle hairakhi ningthau gi wadu targa hanubana iningthau ibungo kaisum sangda laiba haibadudi araiba wafamni mi hatpadi mi adubu thauri yanduna hatkadabani hairakhi hanubagi wadu targa ningthau gi puning yamna wakhi haujik phawba ningthau adu bhab taba ngamdraba aduda hanubana khali ningthau asi pangbadagi hendoktuna gyansu yaudaba ningthauni aduna ningthau asigi mathwaidi kanbirage khanduna asumna hairakhi iningthau ibungo karigi ningthaubu dandi phangadoribano watabu iningthauna bisaradu munna khanthapiraga tawbidi haiduna nanaina pun haijabani nanaina pu bisar loisinjaragi aduna munna tabiro huran bani pa aduna sagun thongda longna hiblaga sangsilakpa matamda yumbu aduna huran bani khangduna mangakta thauri thuraga thauri machina kangthon makhongda yasinduna thamkhibana huran bana mangakta thauri thure khanglaktuna mapanda lehoba magi misingda thuna singthoknaba irang tawrabada mapanda lehoba magi misingna makhong paiduna kanna singthokpada mahak makhori utong kaiduna sijabani makoina kanna singbada kangthonda yetuna thamliba thauri liton nanthokuna siraba mabu langminaba magi misingna torienda thadakhibani aduna mabu sengna hatpadi thauri aduni aduga asiba haksang adubu magi imung manungda sinadana lona kana khangandana thadakhiba makoi huranba ahum asi mi hatpagi dandi adu phangpham thoi hairakhi hanubagi wadu targa ningthau aduna hairei handaki bisar asi ipuna sumna phagani haibadu khanbiraga dandi phangbam thokpa mibu dandi phanganbiro haina yathang pirabada hanubana huran ba humadu yenglaga ibungo khoi nakhoina nangi marup asiba adugi mangakta thukiba thauri adudi kadaida thambage hanglakhi huran basingna ipu aikhoina isingda thada khre khumi adu oirabadi iningthau ibungo pongal kauba langna taba thauri ahumdang puhanbira u hairakhi ningthau manai singna hairiba thauri adubu puduna lai maduda hanubana iningthau ibungo nanai huran ba ahum si makhoi ahumna mataw adubu pongal thaurina mangak samda thuduna leiringaida makhoi ahumna makhong paiduna kanna singkhibana niparu sikhibani aduna makhoi ahum asisu thauri amamam mangakta thuraga nanai singna singduna halanbiu makhoi je hingduna leirabadi laiba asi tatna wathok oigani hairabada ningthauna manai singda tahonki aduga kaisum sangda leiriba kobabu thadokpikhi ningthau aduna peladuna ipu nahak aigi mantri makok oibiro ningthau konung kabada dolaina akakum tawbiyo haire ningthauna kan haibadagi hanuba mantri makok oikhre magi haudong kokphai kobadu mapuning yamna nungaijare adubu mama mapa anidi ahan oislaktuna makhoi anina numit khuding mathwai nungaitana ngangnariba wafamdu taraga mapuning nungsiraktuna magi nupi haudong angangbigi mafamda hairakhi ibema yahaksi nongmata puning asi nungaifam khangjadi aine ipa ima oiriba ani asina numit khuding siraba matamda kanana thangdokpigani haina duna numit khuding kamna duna leiriba matawasi gujaraga aina miron thopo oiduna ima apabungi mafamda waruganu ai leiri haigadawasu aina miron thoktabana ahan ani asigi khanbada ihak matam pumnamakta awaba oiduna leiribani haire mapuroibagi wadu taraga haudong nupi aduna maru lokthraduna munna karigumba ama khanduna leire maduda kokphai koba haudong aduna hairakhi ibema nahangna aina ipa ima anigi wari saraga nangna karigi maithong langsina naru loktharaga wakhal nungaitana leibano hanglabada magi nupi haudong angang bi aduna ibungo nanai nupi su ibungo na hairiba wadu tazaraga ahan ani asigi nungaitaba wafam adu khangjabadagi aina hena ipuning nungsiraktuna karamda makhoigi mating pangduna makhoibu
naha ohangadage khalubada ipungning asi nungsiraktuna tawjabani aina munna khanbada aina lam haudong oiduna koina sum salakpada khuga turen mapanda sanama ningthauna khuga turen ge nungpak achobada numit khuding nga phaduna sai mahak sai fana yamlabasu masadu nahada oiduna lei aduna magi mafamda matau karamna mahak naha oina leiribano hangjarabadi soidana mana matau karamna ahan oibasingna naha oina leiba yagani haiba wafam adu takpirakpa yai hairakhi magi wado targa kokphai kauba haudong aduna hare bema nangna ima babung ningthina seba dauduna leiramu aihak mafam aduda satuna sanamba ningthogi mafamda haijaduna khurumjaduna maram adu khangnaba honarukhige ima babung nadi aigi sak uraktrabadi yamna mathwai nungaitana kapkani aduna nangna nasani sigaloinana ima babung anigi seba tawramu hairiba maram adu khangdriba phawba aihak mafam aduda sanambagi seba oiduna leiragi asum hairam laga kokphai kauba haudong adu khuga turen tamna lakle matang aswaida wari sigi ani suba saruk loisinjare ahum suba sarukta mayamga punha amuk thengnaminarasi